ताबिरिबा अमदि मिटेंग ताबिरिबसिंबु अहानबमक्तदा इकाई खुमनजबग लोइनना तारामना ओक्सरी ngasi amuk pumnamakidamakta pujarakliba yamna nungairagadaba film asi Prabuthwa Junior Kalashala hariba film aduni film si 2024 gi June 21st release tawkiba romance amasung drama da yumfam oiriba film amani film asigi director na Srinath Pulakuramni aduga producer na Bhuvan Reddy na oiri ngasigi film Prabuthwa Junior Kalashala hariba maming asigi arthadi Government Junior College haibani Junior College asi aikoigi Manipur dadi class 11 amasung 12 asibuni ngasigi film asida maru oiba saktam langliba sing adudi Pranab Singampali Samna Sri Benun Ram Patas amasung Teja God hariba makhoi sing asini film asigi rating sing pallabada IMDb da 10 gi manungda 7 fangniba miyamna yamna pamna yengna kiba film amani adudi mayam wari si yamna koithoktana film gi wari da direct actor laksirage masida soi kiba lan kiba madisi thananthaba yaukiba matamda pumnamakna waro bidanaba haijari film se horakpada basu ko wonpa ama ulei mahak cycle thoduna mayum tamna lai basu yamna nungai taba sakpham ga loinana masa mathanta konjal thokna soli karino aseng manungsibu khudingmak amata mai paktribase miyoibana malem asi thadoktuna satkibadadi nimit kharani haukibaga aduma kauthoknai adubo nungsibada minam lamlabadi punsi supa nungaiba fangdana awabagi ipakta leigani asumna basuna thamoi sokna masa mathanta haijariba asi karigino haibadu makha tabo warida soidana khanglakari matang asidagi matam khargi mamang sin ulei basu asi apikpa khullamagi piklaba yum amada lerami makoi yamna lairaba imung amani basugi mapadi matam pumnamakta yu ngautuna talai basugi mamana thabak suduna yumgi amadi basugi lairik tambagi sel pumnamak hollibani basu asi class ki topper oi basugi mamana masabu afawa doctor ama oihaningli basusu mamagi apamba adu thunganna bahaiduna kanna honai basu asi college ta mamanaba singa ngausinaduna class yauduna leithokpusu yawi asigumba hainabi asina miyoibada susinduna amangba kaya ohelibani basugi luna tinajaba mamanaba ani lei amana Rakesh kawi aduga amana Suresh kawi makhoi ahum asi amana amagi thawaini khanaduna yamna luna tinarami noma basuna school gi phawlang singda Kumari haina mafam ayambada idunu redibadu uraga mamanaba singda hanglei bai kanano Kumari hairisibo school gi wall sing asi magi maming tangai kreme wang sitaraga mamanabana pakhum pirei nang khangjibo Kumari haribasi aikhoi school gi khwaidagi phajabi nupini school gi mi loina ngauna duna matungina ribani nupa pumnbaki machinda magi maming de sonaribani adubo nupi dunadi kanamata hanna phawi yengbide pakhum sitabada basu ngaklami maramdi aduk yamna phajabi nupi ama aikhoi school da yauraga aina amukta udriba asina karamna no haina basuna mamanaba singaduda makha tari bai nakhoina ibusu Kumari ko binupi aduga amukta unalo aisu amukta yenge kayam phajabano haibado wai sitaraga Surasna basubu library da puduna lai mafam asida Kumari su lairik launa ba haiduna lai basusu Kumari bu ubada angau bamugum huran mitfam hongdana Kumari bu yengjei basuna khankre madudi Kumari asi aigi girlfriend oiragani haina maram asidagi basuna mamanaba singa ayamba matamda Kumari bu senaduna yengjei Kumari ne school chatpada tongliba bus aduda basusu tongduna chalami basuna khanjei madudi Kumari ga asum naknarabadi makhoi amana amabu masak khangnaratuna soidana friend oirakani haina nong Surasna Kumari ga yamna luna tinabi Sudha ga wari saba horami aduga hai aigi maru basuna nangi friend Kumari bu yamna nuksijabani adu nangna mukta sinduna makhoi ani onalo wai sitaraga Sudha khumlai aisu khangdi adu hairaga thiyengi asumna hairam laga satki Sudhana Kumari da paw adu tambadagi Kumari ga Sudhaga basu khoi gi manakta lai aduga Kumari na basu gi mamangda leptuna hangli nangna iga wari saba pami habado kari wari no hairo wai sitaraga basu di machindagi wai amata thokhidre thawai yaudraba murti amagum Kumari da yengduna lai basuna wai amata haidrabada Kumari leithoktuna satki basu su makok non thaduna adumak lehui basu gi matawudu uraga Surasna hari as fajaba chance ma nangna manghalaba hausikiduda nangi thamogi warol singado hayobu yadro hausikti kari kanarese basudi thaudok usidagi amukka hen Kumari da ngaubu henkre patam pumnamakta Kumari gi wakhal da khanduna itaw tawdunu lerami class ta su basuna Kumari da yengdunu lei basuna maga Kumari ga karam naksan rakani khandunu ta lei
Nongmadi Kumarina famduna larik yenglingida manakta fambi mamanabi anina wari sabadu tarami. Basusi class ki topper ni. Nupi kayana mabu pamnabani. Adubo Basunadi nupi amatada hadna phawu yengdabani. Sanari bawari sitabada Kumari angakpam phawrami. Aduga mathanta khanjai. Nupi amatada yengdabana pasina aigi itungi naribasina karigi. Magisi tasyengnai bunuk siribra. Basusi atai nupasingumna nupi da lab letter iduna pibadasu madusu mandi. Asumna khanduna Kumari nasu Basugi maramda khanba hurki. Kumari ahongbu matawadu ubada Basudi yamna harauzarami. Asumna nongmagi makhoi ani naksinaraktuna luna tinaraki. Mathang sinda Kumari na Sudada Basugi damakta tifin da chanaba piraki. Sudana Basugi manakta latuna tifin adu Kumari na pirakpani haiduna pi. Basuna madu uraga yamna harauzarami. Aduga Sudada hari aidi tifin si ithanta charaki mi amata da pijaroi. Ado Kumari di Sudana Kumari di masa nungaitadana school laktre. Asumna kumlai. Sudana asumna Kumari masa nungaitre haibasi tabada Basudi yamna nungaitreduna phone tawrami. Aduga hangbada Kumari na hari karisu kana ngamdaba nate khara phare. Asumna makhoi ani wari saraba matungda Basugi mamanabasingna Raju ko mi ama Kumari gi maramda school gi walda fattaba wahi kaya ire haiduna tamlakpadagi Basu mai hongna saurami. Raju haribasina Kumari da propose tawbada Kumari na yarakhide. Maramadudagi Rajuna Kumari gi maming iduna fattaba wahi singadu irambari. Rajuna iramba adugi Basu laktuna Rajuga punarami. Basugi mamanabasingna punariba ani adu khamdoklami. Mathangi senda Basugi mamangda mairoi anina Rajuga Kumariga nungsinare haina wari sanariba adu tarami. Maramasidagi Basu thamo yamna kairami. Basuna Kumari dagi lapthoklage khanduna Kumari bu usinnadana leithoktuna ta lerami. Kumari di Basugi leithokibu matawudu uraga Kumari na Basuga unaduna wari sanana bhonarami. Asumna Kumari na tanja ngaiduna Basuga unarami. Kumari na Basuda hanglai. Kaitobu yaurage nangna ai uraga leithoktuna chalibadu karigino. Hanbadadi nangna hana aigi itung inarakiba natra. Haujik aina amu nangi nanak naksinnabu honaraga nangna lapthokliba karigino. Wahang sitaraga Basun hari. Yengo aina harisini Raju si afaba mi nati. Aina tabada nakhoi ani mari leinare hainari. Basugi wa sitaraga Kumari na adugi wadu nangonda karana haige. Hoi chumi Rajuna ingonda propose torki. Adubu aina khupakna mamai thaduna reject tokibani. Aina principal da su complaint tawduna matung manaw aigi imangda amukhana leblabadi afaba oiru haina su haikibani. Thokthok udu uhubo misingna wakhallana khanaba oiramari. Aidi nangse mayamdagi yamna top topi yam phai haina khalibani. Ayamba matamda nanga talwina ningi. Wahai sitaraga Basuna chingniramba pumnamak koklami. Amasung Kumari bu hena nungsiba phawjarami. Asumna makhoi ani yamna ikainana naksinaduna lepminarami. Mathang senda Basugi mapana chicken gi dukan amadagi chicken huralaktuna mayumda puraklaga Basugi mamada thongnaba pirami. Chicken adu huralakpane haibadi mayumda haidoklamte. Basugi mapana chicken huraliba asi magi hanadagi hainaraklaba machat amani. Basugi mapana numit khudingi afangba huranduna nongmagi yu thangdanaba haiduna tawrami. Namidangi matamda huranduna thongliba chicken adu chaduna redingaida chicken dukan mapu adu Basugi mapana chicken huran khre khanglutuna laklami. Aduga Basugi mapabu purami. Naknaba yumsingi misingsu thongnaraktuna thawdok adugi maram adu khangnarami. Basu amasung mama adu mayam mamang aduda yamna ikaiba nanglami. Dukan mapu aduna Basugi mapabu puramlaga thina nganglami. Nangna sumna huralibasi kaya yamle. Matung manaw aikhoigi dukan mamangdu uhalakano. Asumna hairamlaga dukan mapu adu yamna saungna sitki. Basugi mapa adu dainafam khangdana Basugi mamada taisinaduna purami. Basuna mapabu khamdoknana honarami. Adubu yadrabada Basuna yuda ngauduna leraga imada phui haiduna mapada khut tharami. Masi uraga Basugi mamana Basuda yamna sauna napada khut thariba karigino haiduna purami. Basu yamna sauna yumdagi thoktuna chatki. Mathangi numita Basu amasung Kumari makhoi ani khakta library da phaminarami. Kumari na magi thamogi warol pumnamak Basuda haiduna Basugi makhut adu paiduna nungsi haina phongdoklami. Matawsida Basudi manglan amada tawbugum yamna harauna Kumari gi proposal adu accept tawi. Asum tawna makhoi ani nungsi phongdoknaduna chetna nungsinarami. Makhoi ani gi nungsi isel asi panthung yaugadra haiba adu makhagi warida soidana khangminarasi. Mathangi sinda Basugi mama
ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯕꯨꯛ ꯑꯗꯨ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯤ ꯁꯕꯤꯀꯥꯅ ꯕꯥꯁꯨꯒꯤ ꯃꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯁꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯠ 10ꯅꯤ ꯅꯠꯇ꯭ꯔꯒ 15ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯕꯗꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯇꯧꯕꯗ ꯂꯨꯄꯥ 25,000ꯃꯨꯛ ꯆꯪꯒꯅꯤ꯫ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯕꯥꯁꯨꯒꯤ ꯃꯃꯥꯅ ꯍꯦꯟꯅ ꯋꯥꯈꯤꯕꯗꯤ ꯂꯨꯄꯥ 15,000 ꯆꯪꯒꯅꯤ ꯍꯥꯏꯔꯛꯄ ꯑꯁꯤꯅꯤ꯫ ꯕꯥꯁꯨꯒꯤ ꯃꯃꯥꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥ ꯑꯁꯤ ꯀꯔꯝꯅ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯋꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤ 2004ꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ 15,000 ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯕꯤꯀꯥꯅ ꯕꯥꯁꯨꯒꯤ ꯃꯃꯥꯗ ꯂꯣꯟ ꯂꯧꯔꯣ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯁꯤꯡꯒꯠꯂꯣ, ꯊꯋꯥꯏꯅꯕꯨ ꯂꯩꯔꯕꯗꯤ 15,000ꯗ ꯅꯠꯇꯦ 1,50,000ꯁꯨ ꯇꯥꯟꯕ ꯉꯝꯒꯅꯤ, ꯊꯋꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯕꯥꯁꯨꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯅꯪꯒꯤ ꯅꯨꯄꯥꯗꯤ ꯌꯨ ꯉꯥꯎꯗꯨꯅꯇ ꯂꯩꯔꯤꯕꯅꯤ, ꯃꯥꯅ ꯀꯔꯤꯕꯨ ꯇꯧꯕꯤꯒꯅꯤ? ꯅꯪ ꯅꯆꯥꯒꯤ ꯇꯉꯥꯏ ꯐꯗꯅ ꯈꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯥꯁꯨꯒꯤ ꯃꯃꯥꯅ ꯃꯤꯑꯣꯏ ꯑꯃꯗꯒꯤ 15,000ꯒꯤ ꯂꯣꯟ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯕꯥꯁꯨꯒꯤ ꯃꯄꯥꯅ ꯎꯈ꯭ꯔꯕꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯌꯨ ꯊꯛꯄꯗ ꯂꯣꯏꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯥꯁꯨꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯕꯥꯁꯨ ꯀꯨꯃꯥꯔꯤꯒ ꯑꯆꯦꯠꯄ ꯃꯔꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯃꯤꯟꯅꯔꯝꯃꯤ, ꯑꯃꯅ ꯑꯃꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯕꯥꯁꯨ ꯀꯨꯃꯥꯔꯤꯒꯤ ꯋꯥꯈꯜꯗ ꯂꯥꯏꯔꯤꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯋꯥꯠꯂꯛꯂꯦ꯫ ꯅꯣꯡꯃ ꯕꯥꯁꯨ ꯑꯃꯁꯨꯡ ꯀꯨꯃꯥꯔꯤ ꯎꯅꯔꯕ ꯃꯇꯨꯡꯗ ꯕꯥꯁꯨꯅ ꯀꯨꯃꯥꯔꯤꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯒꯦ ꯍꯥꯏꯕꯗ ꯀꯨꯃꯥꯔꯤꯅ ꯑꯩ ꯁꯥꯏꯀꯜ ꯑꯁꯤꯗ ꯇꯣꯡꯕ ꯏꯀꯥꯏ, ꯊꯤꯜꯂꯝꯒꯅꯨ ꯍꯥꯏꯅ ꯌꯥꯝꯅ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯕꯥꯁꯨꯅ ꯁꯥꯏꯀꯜ ꯑꯣꯏꯔꯗꯤ ꯀꯩꯗꯧꯔꯒꯦ, ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯀꯨꯃꯥꯔꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯥꯁꯨꯅ ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯂꯥꯛꯇꯨꯅ ꯁꯦꯀꯦꯟ ꯍꯦꯟ ꯕꯥꯏꯛ ꯑꯃ ꯍꯪꯂꯝꯃꯤ꯫ ꯋꯥꯔꯛꯁꯣꯞ ꯃꯄꯨ ꯑꯗꯨꯅ ꯑꯔꯤꯕ ꯕꯥꯏꯛ ꯑꯃ ꯎꯠꯂꯛꯏ, ꯑꯗꯨꯒ ꯃꯃꯜꯅ ꯂꯨꯄꯥ 15,000ꯅꯤ ꯍꯥꯏꯔꯛꯏ꯫ ꯕꯥꯁꯨꯅꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯑꯗꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯕꯥꯁꯨ ꯃꯤꯜ ꯂꯩꯕ ꯃꯄꯨ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯤꯜ ꯃꯄꯨ ꯑꯗꯨꯒ ꯕꯥꯁꯨꯒ ꯃꯨꯟꯅ ꯈꯪꯅꯔꯝꯃꯤ꯫ ꯕꯥꯁꯨꯅ ꯃꯤꯜ ꯃꯄꯨ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩ ꯂꯨꯄꯥ 15,000 ꯄꯥꯝꯃꯤ, ꯄꯩꯁꯥ ꯑꯗꯨꯒꯤ ꯊꯕꯛ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯨꯖꯔꯤ꯫ ꯕꯥꯁꯨꯕꯨ ꯃꯤꯜ ꯃꯄꯨ ꯑꯗꯨꯅ ꯊꯥꯖꯕꯅ ꯁꯦꯟꯐꯝ ꯑꯗꯨ ꯕꯥꯁꯨꯗ ꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯕꯥꯁꯨꯅ ꯄꯩꯁꯥ ꯑꯗꯨꯅ ꯕꯥꯏꯛ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯕꯥꯁꯨꯅ ꯕꯥꯏꯛ ꯑꯗꯨ ꯄꯨꯗꯨꯅ ꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯊꯤꯟꯊꯕ ꯇꯧꯗꯨꯅ ꯂꯥꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯌꯦꯡꯉꯨ ꯑꯩꯅ ꯕꯥꯏꯛ ꯂꯧꯔꯛꯂꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯅꯌꯨꯝꯗ ꯊꯤꯟꯕ ꯌꯥꯔꯅꯤ꯫ ꯀꯨꯃꯥꯔꯤꯅ ꯈꯨꯝꯂꯛꯏ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯅꯪꯗꯤ ꯑꯁꯦꯡꯕꯒꯤ ꯕꯥꯏꯛꯀ ꯂꯧꯔꯕ? ꯑꯩꯗꯤ ꯅꯪꯒ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯔꯣꯏ, ꯃꯤꯅ ꯎꯈ꯭ꯔꯗꯤ ꯑꯩꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯀꯨꯃꯥꯔꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯕꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯥꯁꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯕꯥꯏꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯗ ꯀꯨꯃꯥꯔꯤ ꯎꯔꯝꯃꯤ꯫ ꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯑꯆꯧꯕ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯒ ꯃꯃꯜ ꯌꯥꯝꯂꯕ ꯐꯣꯟ ꯑꯃ ꯒꯤꯐꯠ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯀꯨꯃꯥꯔꯤꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯤꯐꯠ ꯑꯗꯨ ꯂꯧꯏ, ꯑꯗꯨꯒ ꯃꯥꯏꯊꯣꯡꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏ꯫ ꯕꯥꯁꯨꯅ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯨꯃꯥꯔꯤꯒꯤꯗꯃꯛꯇ ꯈꯟꯖꯔꯝꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯕ꯭ꯔꯥ ꯈꯟꯕꯗ꯫ ꯕꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯨꯃꯥꯔꯤꯗ ꯐꯣꯟ ꯇꯧꯕꯗꯁꯨ ꯂꯥꯏꯟ ꯕꯤꯖꯤ ꯍꯥꯏꯔꯛꯈꯤ꯫ ꯕꯥꯁꯨꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯀꯨꯃꯥꯔꯤꯅ ꯑꯩꯒ ꯂꯣꯏꯅꯕ ꯑꯁꯤ ꯄꯦꯜꯂꯛꯂꯗꯨꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯊꯧꯕ ꯑꯗꯨꯒ ꯑꯃꯨꯛ ꯃꯔꯤ ꯂꯩꯅꯈ꯭ꯔꯦ ꯍꯥꯏꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯥꯁꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯇꯨꯅ ꯀꯨꯃꯥꯔꯤꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯏ, ꯅꯪ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ? ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ꯫ ꯋꯥꯍꯪ ꯑꯁꯤ ꯇꯥꯔꯒ ꯀꯨꯃꯥꯔꯤꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣ, ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯗꯨꯗ ꯅꯪꯅ ꯑꯗꯨꯝꯅ ꯆꯤꯡꯅꯔꯗꯤ ꯐꯔꯦ, ꯅꯪꯒ ꯑꯩꯒ ꯆꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯇꯣꯛꯅꯔꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯕꯥꯁꯨꯗꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯁꯥꯅ ꯈꯟꯖꯩ ꯃꯗꯨꯗꯤ ꯑꯩꯅ ꯍꯪꯂꯨꯕ ꯋꯥꯍꯪ ꯑꯗꯨ ꯂꯥꯜꯂꯝꯃꯦ ꯍꯥꯏꯅ꯫ ꯕꯥꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯀꯨꯃꯥꯔꯤꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯇꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯨꯃꯥꯔꯤꯅ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯕꯥꯁꯨꯅ ꯎꯔꯝꯃꯤ꯫ ꯀꯨꯃꯥꯔꯤꯅ ꯅꯨꯄꯥ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯌꯥꯎꯗꯅ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯒ ꯕꯥꯁꯨꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯕꯥꯁꯨꯅ ꯁꯨꯗꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯂꯛꯏ, ꯀꯨꯃꯥꯔꯤꯒ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯔꯤꯅꯣ? ꯁꯨꯗꯥꯅ ꯀꯨꯃꯥꯔꯤꯒꯤ ꯑꯔꯣꯠꯄ ꯋꯥꯔꯤ ꯑꯃ ꯍꯥꯏꯗꯣꯔꯛꯏ꯫ ꯅꯍꯥꯛ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯀꯨꯃꯥꯔꯤꯅ ꯅꯉꯣꯟꯗ ꯇꯤꯐꯤꯟ ꯄꯤꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ, ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯆꯠꯄꯒꯤꯅꯤ ꯃꯥꯅ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯗꯕꯗꯣ꯫ ꯅꯨꯄꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯏꯔꯕꯅꯤ꯫ ꯀꯨꯃꯥꯔꯤꯗꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯌꯥꯝꯒ ꯀꯣꯏꯕ ꯁꯥꯟꯅꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯁꯨꯗꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯕꯥꯁꯨꯗꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯔꯤ ꯑꯁꯤ ꯕꯥꯁꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯕꯥꯁꯨꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯚꯥꯏ, ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ, ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯅꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ
mapu pande hainabani nupana ngaure matagum arepa leitana koinabani aduga makhoi thamoi pelaba matungda karisu khandana leithoktuna chatpa ngambini makhoi pomnamak oiduna su basudi awabagi pankhai leitana sonthangnaba khonjel hairi vai phana oiduna su aidi kumari bu thamoi sengna nungsirure sakatcharuba sakaya asina ningkhairaktuna ithakta labadi ai hawgatpa ngamgadaba mandre aina di magini haituna sanagi khudopsi lawruri basi yem aina mamonda gippi ke khalibani wai se taraga mamana bamana hari bai nangna tawri beskarino magi damakta bike su lawruba aduga sanagi khudopasi su nang sengna yo paisa singsi nangna kadai dagino nanga khangnaba melma podo yamna likpa mini nangonda paisa hekta irai laina piraglo basuna kumlai aikhoigi upuda lupa 15,000 lerami adudagi aina lokthoglaga 10,000 da bike lobani aduga khudop asina 10,000 da lawi imana paisa do thabak amagi thamba mali adubu aina saruk ama hakutuna imada lupa 50,000 singani basugi wasi taraga mamanaba singadu saurai aduga hari bai nang singaure nupi amagi damakta afabata karisu yengdana nangna tawribe singasi arana thabakni nang hujumok satuna bike amasung khudop asi handoktuna imagi paisa do pirusu salo paisa do imagi tangai phadaba thabaki sizana naba thambo oiramani masini asengu marupki thauda marupna aranba lambi chatpada thingduna achumba lambi takpiribasi asinguba marup asidi laibak phaba mapokta mapu mahakna tamlakpa achoba khudol amani basuna mamanabana hariba wa adu yaramdi masigi seitheng kari oirakani haiba basuna khanglamde asomdana basugi mamana operation adu tawruna ba haiduna upuda thamba paisa adu lawthoke haina yengbadadi lupa amata yawramdre madu ubada basugi mamadi tawfam amata khangkidre operation taunaba senfam amuk kadai dagi lawruni khanbada khanfam thoktre basugi mamana paisa sing adu magi mapur oibana lawkiba oiramgani haina khalami nakalamadana basugi mapa adu isingda chongthaduna masa mathanta sijagi tawrami tanja sida miyoi amana thengnaduna kanbirami aduga karigino hangbada basugi mapana aibu yumda aigi nupinasu ikai khumnabide aduga isa nupanasu aingonda makhut thai aisi hingbada kanadraba mi haibadu oire haina hairami waising asi taraga miyoi aduna paisa khara pidun hari yengo nangna yu thaktuna adumna leirabadi nayungi mina nangbu thowoidaba tabani nangna thabuk suduna yungi mateng panglabadi makhoina nangbu luna khangani paisa sina yungi chana balawduna poko aduga yungi mateng pango asumna haiduna chalanki basugi mapana chana na bapuduna mayum dalai aduga magi nupi dhari masidagidi nang pothala damani aina thabak suragani basugi mamadi yamna sauna leibana wa adu tasilude aduga chana na leirak liba adu ubada he na sauningkre maramdi mana thamba paisa adu lokthoglaga leirak libani khanduna basugi mamana magi nupa aduda paisa hurali haiduna khanab haurki basugi mapana paisa aidi laude haina kanna haijei adubo basugi mamana sungtha thajaramdi maramdi huranba mi amana hurande haibada kana amatana thajadabugum basugi mamana su magi nupana paisa laude haibadu sukta thajaramdi maramasidi basugi mapa adu yum asida amuk hana hanjillaroi haiduna yamna sauna thoktuna satki mathangi numita basuna kumari gi manakta lai aduga khudop adu lokthokuna pirami aduga hari ai nangbu thamoi sengna nungsi nangai bu amukta ngakpiyo ai punsida amuk halako aina nangi apamba khudimuk thunganduna nungaina thamnam honaki karigumba nangna aigi punsidagi lapkhrabadi ai hingduna lehobu ngamloi wai asi kumari na yamna hainadana tai khudop adu slowdi aduga khumlei nangdi hinglurano sikhro aduna hena aingonda di pharani nangna itungda koitan tanabase ai yamna hainadre amukhana imangda lekono wai asi taraga basu hinglinglatre machet tana kairaba thamoi puduna laklaga lamhang amada masa mathanta sijarage khanduna tel hidak thaksilami lambida chatpa miyoi kharan uduna basubo hospital da pukhali nongdamba magi angakpa nongdamni basu hospital da laikan naduna thawai kanma ngamhoi basugi mamana kaptuna masada teng tharami ai waraba punsi asina siba ngamdana hinglibasi nahaki khalagani aduga nangna adumna tawrabadi ai hingduna lehubagi kari kanagani mamagi teng tha khol asi basuna taraga milu ira chenduna wakhal tari lamchat yawdobi nupi amagi aina aigi thawaibo kari su leitana loriba aduga aibu thawai dagi hena nungsiriba aigi imagina aina kari su khaludaba masibu chumlibra ai hingkini imagi damakta imagi aningba aina thungangani asumna basuna gyan taraktuna khongpham chetna deblami
Mathang sinda Basuna Kumari Mari Lane of Kudingmak Manghalami. While the Kumari Maming Eva Adu Fauba, Tau Haisinduna, Mai Tarami, Hainabale, Nungshiba Helibagi Matik, Chakpasu Heli Haina. Masidi, Basuna Kumari Bunung Shirubagi, Chaksabadu, Mayik Sing Ubo Panglami. Basu, Pumnamak Asidagi Laptop Tuna, Lyric Kan Tamduna, Mamana Pamzaba Doctor Adu, Oigani Haina Kalami. Adubo, Matam Laikidre. Basugi mama adu operation tawdaban maram oiraga male masi thatoktuna mapugi khuya tankre basugi punsi awabagi mathakta awaba tare angawba amugum laikre sabikana kapna basu dhari nangi khanduna namana siba yadri haina operation tawnanaba mingondagi lupa 15,000 loan lodum thamjabani adubu nangi bawana lokthokduna yu thaktokhibana operation ado tawba ngamkhidabani Wahai sitabadadi basu gyan lai mana kumari gidamakta tawkiba pumnamak hairiba paisa adunani haibado basu awabagi pankhai leitre mamagi manakta on thoina kapdaga hairami ima aibu kari hayuge nasadi pumloi lore imana amukta khumlo nasagi naralasi karamna kokani imana ibo amukta iralasi ko olamko ima nasana imada yam lankre ima amukta hugalo ima oh nongdam bamagi nongdam kholasi Yengdun Labor Ngamtre, Basugi Tamoy the D, Kari Oiramgani, Machana Tamoy Sokna, Halako Haina Kaurbasu, Matam Henkre, Mapugi Kuya Tan Kraba, Mama Asidi, Amuk Halak Leroy, Basu, Ning Bakaina, Hingbagi Artha Toktre Kanduna, Mama Bukodunu Lehobunatana, Upai Amatalate. Asumna, Matangasida, Nasugi Flumasi, Yamna Pukning Nungsi Nalusinki. Flumasi the Ulibuari Asi, a single punsin Toknari. Aikoina aikoigi ima ipabu karisu mamal khangdana leinabasu kaya ama yauri aikoina hayeng mama mapa ama oiriklaba matungda mama mapagi gul adu henna mayik sengna urakani matam aduda ningamdaba lising kayana aikoida awaba chaina pigani maram asina ima ipagi matik magul asi aikoina masak khangpam thoi karisu leitabi natraga karisu leitaba amagidamakta ima ipabu wahan gumsi Masigidi, matang asida lusinjarage, matangi nungairaba video da amuk thengnaminarasi, ima ipabu nungsibu oina, channel asibu support tawbiyo amasung video asibu like amadi share tawbiyo aduga, gamenda ima ipa iduna red heart thabirao.